Good morning, friends. Ngasi 16 March 2019 gi Amazon quiz ki pungpham yaukhre ko. Ai hujik changsin jare Amazon app ta aduga ngasi ki thamli price si Samsung Galaxy smartwatch haibama thamme ko. Pare marwaina hai gidi nukti gi knowledge adum wangkhal ansi haiduna masigi Amazon quiz ki video si thagat chabani ko aduga dawsha dum yengsi haiduna aduga changsin jare ngasi ki question number 1. Light year is a unit of space pire fill in the blank hana leire ko light year ama haibasi si mamang da hangrau question ni ko haidi mangal na second ama da set pangamba speed to adu ko kilometer lakh ahum ni ana koina thengna jai masigi second ama da set pangamba si kari gumba minute ama do ardi adi kari gumba pung ama do ardi kari gumba nong ma do argadi kari gumba shahi ma do argadi haina smana khujing ama thami mangal na shahi ma da set pangamba haina adugi arapa dune light years masi kari ona na khujing no ana space am bir si khad bir si angular momentum adi time adi light emitted distance an le si makhai thang le ba distance khanbi ko masi arapa magi mangana chahi ma changna satpa ngamba adu gi arapa du ona na khujing ne aduna masi space maroina si nei ko chume distance khale adu question number 2 Eritrea which become the 182nd member of the UN is located in which continent and pireko akoigi Eritrea haiba lebak si akoigi UN ogi chama ga marfu thoi suba member amoina changakhiba masi karamba continent da leibano hairi adudi sum yenglakpada masi South America Asia adagi Europe adagi Africa and pir singsi manungda makhai thang ba leiriba Africa se khanbiyo ko masi continent se deini Eritrea haibs sume aduga question number 3 The Garampani Wildlife Sanctuary is located in which Indian state and pireko Garampani Wildlife Sanctuary se khoigi India gi karam state leibano hairi audi sidi laiman jireko hamam lo khangna mani anan khanje audi sida pir si Assam ne Mizoram ne Sikkim ne Nagaland ne hana pir singsi marakta mathaki thang leiriba Assam si khanbiroko chume aduga question number 4 What is the national sport of Japan hane Japan gi national sport si so mamang da hangrau question ni ko masi yam laire asi makha pir si karate ni adagi sumo wrestling ne adagi letwai haibama pire adagi taishi haibama pire asi singsi manung da ani sub leiriba sumo wrestling sini koi anoi ba mi ani thengaina laga kogi namna bagi koina he ui na tv daga adugi masana duni go sumo wrestling haise masi khanbiro chume last question number 5 In which country where the first Olympic game held masi kogi masi so yam kuire mamang da hangibo question ni si so haidi karamba leibak ta han boina Olympic games pangthokibano haipani masi makha da pir si Greece ne Japan ne Mexico ne France ne pir sing si manung da mathak thang da leiriba Greece ni ko masi 1896 ki April 6 ta hana hodok ki haiba makona thengje aduga matamdu da akogi leibak tara mari na saruk ya khiya bare ko makona thengje ko Greece khanbiro chume sumana loina pawphum pira matungda masana well da lani aduga automatically lucky draw du puselani lucky draw the winner oiba mi du prize pibani haiba phum jeina ha na mamang da panjakre ko adu winner oibdi khara wa India pumani na question chumna ide answer si chumna khumnakbadi masing yamani na chumna khumlakwa mayam du amuk goigi lucky draw the winner khallaga prize pibani namthak haibam leite adum phangi winner oiba masa di message tharaga message su thara I adagi email da su mail tharaga adum khangali ko nang winner oire nangi prize claim toro haida aduga aina marwaina masi thagachari basi haidi nukti gi yanglaga aigi gk wangkhalan se haibagi da mag aina sum thagachabani ko aduga aina hosi mathak panjakhriba word meaning amadi pronunciation da soengam yaukhrabasu mayam nga piyo wafun thamjaraga video si matang silo sinjarge horen tek video da mayam gi loksing oibi aba video I soidana pujarake haijarga videos matang lo sinjare thank you all